Australia ni kaya berusaha. Nasi itu ada seperti orang itu sebuah mabuk montoran sepatu sedori. Nasi itu apa sih ke Malaysia apa orang manusia na lagi pompa dorana. Lupa sih na tuan-tuan ba mana kaya apa kita perlu. Lupa sih na lagi punya turut ba dorana tarang apa. Sih ba tarang kaya nasi manusia na hamsin jari. Nasi orang tarang terus lagi. Maya tak ada lagi sendiri bersih, minggu yang besar apa? Nasi kita masih kita ada lagi sendiri pabung Nawardo Kambaduang, Presiden Deputy Writers Forum Manipur. Nasi kita masih ada macam Madam Dr. Kathy Lama, Upaധ്യക്ഷ Upalis Jila Pariset. Nasi kita masih akan ada betul Madam Wenbong Hemapati Devi, Patron Member. Deputy Writers Forum Manipur. Nasi bilang sih beberapa akan dapat aktivitas sehingga Deputy Writers Forum Manipur yang berbeda dengan kota Tambiga. Osa Nomatan Noren is which member of Manipur now akan dapat dengan kota Tambiga. Sebentar masih berapa Kambaduang Presiden Deputy Writers Forum Madam Dr. Kathy Lama Upaധ്യക്ഷ Upalis Jila Pariset. Madam Wenbong Hemapati Devi, Patron Member Deputy Writers Forum Manipur. Deputy Writers Forum Manipur nasi kita lagi sebuah mapupun promosi mulai dari mana lengsi juga ni lengsi pilih mesti aku dah hasil pada orang-orang tu tetap sana lagi nasi kita akan dapat biasa kita promosi secretary yang berada di Northern now momento kutub Tambiga. CPS pada lengsi pilih Madam Dr. Kathy Lama Social Worker atau Dr. Pembuat Kami Madam Dr. Kathy Lama Upaധ്യക്ഷ Upalis Jila Pariset. Si Polisi di dalam kerana Deputy Writers Forum Manipur nasi kita kasi mereka berhadap tuan-tuan do meogiari mati yang kita tu nasi mapumpa nasi di dalam siapa pada kodi termasuk dalam setiap sehingga kena akan membentuk tetap seperti matanda nasi orang masih orang mampu dari sendiri pak abu Nawardo Kambaduang. Pasti ya. Abu Nawardo Kambaduang orang masih di togai huzur itu boleh Ketua Member Madam Wenbong Hemapati Devi Madam tak akan dapat momentum kota Tambiga. Sebenarnya bekas orang kau na Subres Presiden atau Subres Owner na sebenarnya masih hubungan kita itu apa lagi kalau kita bawa na kalau tak ada pengusaha akan dapat bayar suka tidak Subres terus sendiri bayar suka tidak dapat disini.
Foundation Day gi nungairaba program asida lingbirakliba aikogi dice member na lingbirakliba chief guest oina Dr. Khetri Tama ayangna parisaki magi forum gi magi tegi ikok non na taram nokseri loidena forum gi president mingwen Punjab da khwairapam nauribam khambar luang ojabusu ayangna ojagi asin makya thadu pem laga sigumba forum gi program asida lingbirakli damakta ikok non na taram nokseri loidena guest of honor when the lingbirakli ba ikai kumna jabi madam wengbam emabati debi madam busu ayana forum gi mai tegi kok nonna taram nok ceri lupki kai kumna jaba member kayana dongan beiramda mitoi mihendna manamat mropagi taram nok opagi felicitation to pagi program sida lingbirakli ba aiba ibi kudi mokoju ayangna forum gi mai tegi taram nok ceri loinana ngasi lai kong do riba asigi aiba kai kumna jeba oja damodor laisam amadi hidam dolen loinana oja singa sigi imung manunggi miwesing amadi nuchirba mama pangkyana program sibu mapung pan nami damakta lingbirakli damakta su ayangna taramna okjeri loinana electronics amadi print media gi ichil nausing sigi sigumba program sibu cover to bina beta damakta lingbirakli damakta su ayangna taramna okjeri amuk puno kumuk sikrom jeri nasi kita orang masih welcome kita stampik re usaha NSC live member of Manipur kami bahasa terbaik na itu di atas forum Manipur na sang lama saya terang mari waktu terpa mati tuan bat tabuk turun kiada hen nomor ibu tukai publik liba Rakesh Nawaran General Secretary itu di atas forum Manipur na nasi kita orang masih kinon address tabuk turun singgi highlight topik Kausenjari yang berada Rakesh Nawaran General Secretary itu di atas forum ahan mamaktada Manipur Press Club asibu konbiriba ibudo ibendo anini mafamda masigi thoramasi tekta kaidana loiba phawba pangthokpada ayarapan pidaba oisino haidana akogi khoya khada changjari ayhaki ki not ki oiba warol asi thamjadringa gi mangmoinana president ge yabalukjaraga Patriotic Writers Forum Manipur ki haukraba tonga president ani Professor Jota Chandra Sanacham Ojara Gulai Samthem loinana Oljepong gi editor oibiramba Kesho Singh Irengba loinana patron member Dr. T.I. Suresh Nachingba saknai raba mioi kyama handaki COVID second wave ta laikide ngasigi foundation day sina lakpa state forum asibu hinganna bo hona biramba dugumba ikoi lai khaba hal singa dubu ikai khun bo utpagi tanjam khak logjege sumnagi minute amakak tang khoi president dice member to mark election biru punamak lai khaba Manipur ge lal loi ba hal singa sibu ikai khun bo utpagi tanjam tang lomina si haidana president ge yama rujar ga hangachari ikoi sumnagi minute amakak tang ikoi condolence to minal gi tanjam logjege forum asigi hal loiraba singa sina sagat pirambani makhuna lamjing birambani asigi Patriotic Writers Forum maramesina oja singbu ikai khuna ba han singi thawai na ingna chuna lairuna ba chuna mina amka condolence to minas punamapo khurumjare thagachari mamangda pangthokiba tongan ba forum asigi taraga humdoirak pangthokiba mapok kumongi thoram adudagi
ngasi pangthoi ba tara mariak suba Patriotic Writers Forum Manipur ki mapok khomon medicina yamnung siba phawi maramde forum asigi dugumba ekoina achauba yanglen saroi biramba halke ama covid ki tam thir balai cha mananta chatkhiba ane koida yamna tofam khangdaba duga forum gi lakadaba khongcha sinda yamna ninghanaba makak pokba dugumba chahi amani sta phawbani adubu ngasi Mikup asidagi haijaba tare koina thoni jariba hal singa sigi thawaina ubiramba thoklabadi Patriotic Writers Forum Manipur da sahi amani sta sontha duna laiba wakhal thona pangan panama do amona tekhatna hanagum hena phaba thorum kya ma pangthok ngamba dum batanja du lokjake sigi wafam sino mang yanjaraga Patriotic Writers Forum Manipur kumja lisingani nipan gi ngasige sigamba namit February gi chechat tarada Kaisampat koi leimajam leikai do piswaiba duka kwa kaithel da leiba naurem debal gi yumda linkhat ki badumba forum amakhne haiba forum asina ngasidi 10 khraba chahi tara ga mari chahi dadi chahi tara mari haiba adu yengba kang dadi yamna pungkak chawrakpa angang na ha amagumbani adu 10 khraba chahi tara ga mari stai da ka phai chappada ngamba chen chongda horaiba dugumba forum asina ngasidi Manipur khaktan natana tongan tongan ba jumthang nariba Assam da khoi gi masaloi 2013 da khoi lengkhat chatana khoi gi loan mayek chawkhana ba hona jakhi 2016 da Patriotic Writers Forum Guwahati Assam branch lengkhatana haiba Guwahati de head office oiraga branch sigi thabak thorong kya paikhatba ngamjakhan loinina jumthang nariba leipak haiba tare Myanmar da khoi gi writers study tour chatana Myanmar gi meitei sini maram da thijin khongcha chatpa Bangladesh ta kaya rak hana chatana Bangladesh ki dugamba mite sinau singa dugai khoiga imarakta leinaga doba friendship singa do khoi sagana bo honna bada Patriotic Writers Forum Manipur na thodang ya thuna laksone adabo 10 khraba sei tara mari sigi manungda Patriotic Writers Forum na top pathaba khrama paikhat pa singi manungda forum masina lamyan ba hijam irabot ki mitam ama kumja lisingni tara gumdoida Tripura ki lalsimra hairiba Maitegi khul Dhaka bari haiba maitegi khul ani sigi tainaba Bengali singa loksana naba thorang toraba dumba lam ama matam dugi mayur RK Prafulujit ka tanaraga lam madu khana protect tawi karamna tawi lam ya behja mirawat ki mitam ama aikoi forum gi member sing matam do ja joda chanda sana samna president oiba matam ne amain to dana aikoi lam ya mirawat ki mitam ama 2013 de koi khenbangam chakhi 2017 16 da Nungsikol Park Lamlai da forum asigi members in contribute tawnaraga Ipak Films Production Manipur ga direct toraga koi gi aiba aramam samarendra gi mitam amasu koi gi Nungsikol Park sana Lamlai da koi khinbangam jakhi sigi matung 2000 ekoi kui dana haiba tare ekoi 2017 dagina 19 phawba se sahi ani chupna lamyan ba hijam irabot ki magi punsi magi maga hek sagona mafam sing koi study tours koi ama chachakhi sahi ani chumna chakhiba khongcharasi Manipur dramatic nendagi hawraga Manipur gi mafam punamakta irabona sagona mafam sing aduga Assam gi tonga tonga mafam da leiba mafam sing aduga Tripura gi aduga Myanmar gi aduga Bangladesh ki mana leikiba Sylhet Central Jail adun mana lairik tongkhi haiba Bangladesh ki Pogos School mena magi aroiba yahip tan ki mafam Burma gi Tangbo khul phaw chatna Patriotic Writers Forum Manipur gi adugumba thijin khongchar adu lamyam be irabor ki maram da thijin khongchar adu khoi chahi ani chumna chachakhibani asiyumba khongchar sigi makha tarakpo oina ekoi Patriotic Writers Forum Manipur handaki September gi chechat kunga tarukta makhoi gi mana leikhidaba numit asida Manipur gi sangnai wari masa iboja nongthomam kunjamhon gi pongna phamlamdam oiriba Poilarban haiba kasargi adugumba Lakhipur gi dumba mafam adugi leibo ja khaidem kam tamadi atei toha tama lukya Patriotic Writers Forum the approach to birakpadagi koi lamya be irabur ki mitama masoi koi handak chahi haijaba tare thangnaba chahi 2021 gi September kun ga tarukta ekoi irabur ki mitam simasu koi khinjakhibani asmai tawdana ekoina khillebudugi maram dusu hairiba mafam adusu sorong maya oiba community hall ma lei hairiba community hall asisu koi lambi gi expansion tawda yawgi doraba adu Bengali singna koi mitam gumbasi amna respect toba haiba tare aduna koi gi mitam se khin lagadi haiba mafam ado mokhona escape toba yaw roi habigi
approach ama torakpadi khoi patriotic writers forum manipur na contribute tawnaga irabot mitam se khellaga khelam se protect tawi atopa yamna nungsingai oiba amana irabot ki khongul liba khongcha 2018 haitare 17 to 19 chapagi 2018 da khone tripura da chappa matam da tripura gi Dharmanagar hairiba mafam sidai irabot ki mitam am khak leiram lambi mayai da hairiba irabot ki mitam se Tripura government na maju akhoi lam se makhoi pakthok bada yaw gi dore haibagi achauba pressure ma lak badi akhoi patriotic writers forum gi team ma chatlaga jakham balwang yawbi adagi ngasi thom di yawbi dre akhoi forum gi amna senior member ojanga themra bai chin chingba yawdana chatlaga hairiba irabot ki mitam mayai da lambi mayai da akhoi na condolence se tawba akhoi na salute utpa irabot pu yamna thak wangna khanba du gi saktam do Tripura government ubadagi ngasi phawa sangkraba chai mari manga se makhoi gi government na thoba order di lamje masi mitam je thugai badi yawrabni adu bai khoi ni amna honor oi ba person namani haidana khoina haibadagi ngasi phawa dharmanaga gi irabot ki mitam se hoji phawa leiri masi yamna chauthuk chaningai ma khangni patriotic writers forum manipur na ten khraba chai 13 state tonga tonga ma larik chamagi mathakte khoi phongma ngamjare manipuri loan de iba bengali aduga mitemek ani punna iba english ta iba ado translation wa aduga travel log history ga mai lena ba tongan tongan ba genre sing da iba larik samagi mathakte khoi phongmagi adu makhung changchi lakhibani aduga forum asina khoi gi tongan tongan ba khoi gi assam gi aduga mafam lakhipur aduga jiribam nachingba aduga tonga tonga khojai na ching mafam kya da su khoi thorum se lepna pangthotul lakche aduga forum na pangthopa thabak thorum sing manung da atopa unique oiba ma haijaba taragadi ekhoi mabung mokwa oiba singi marakta leinaba sibagi mari sagaliba ningon chakobagi thorum se ekhoi tripura da ekhoi 2011 da ekhoi hanana ekhoi mati wakhalon sagalaga 13 dagi ekhoi lalsingmura da leiba marup organization khusamnarga ekhoi pangthok jakhi aduga asam gi Guwahati branch ke khusamnaraga Guwahati da ningon chakobagi thorum se hanana 2016 da laikhidraba jar ko leisang themna president oingai matam de khoi hawdoktana assam da leptana ningon chakobai thorum se Guwahati da mapungana khoi ningon chama dagi chani chom phawa chakobai yawkhre mangda soja hitam dr dolen lengsin bini khoi punna cooperate tongna ka pangthoktan lakbane aduna aina panjaningi marumdi patriotic writers forum haibasi achikma mafam amada phammaga leiba कामदा फम्मगा लेबा अखोई वाखलगी कल्पना हाइबा तारे सागतलगा लेबा दुगुंबगी अइबगी लुप अमा नत्ते अइ मामांग साइजकी patriotic writers forum ममिंगसिना ताइ मदुदि इरैपा इरमदम नुंसीबा सिंगना पुनसिनबा दुगुंबा लुप अमा खने मरिबा मरमदम नुंसीदबा राइटर अमता लेरमोय मिगै अमता लेरमोय तैगुमसुम फम्मगा नुंसीबा नत्तब अखोइदि इसा थोगा सरुक याबा पार्टिसिपेंट तौबा अखोई इसाना इन्वॉल्व तौगदबनी हाइबा वाखलोंदो मसी हाइरगा अखोई लाल होरिबा लालोबो सिंगदौना चंगसिनबा दुंबा खोंजन मांबो ओइना सोबिगनो मदुना चते कोलोंगे लानम ख होजबनी मदुसु केदोबा अखोई मफम मफमदा चलगा कामदगी इबा नत्तब कोइना मफम अमदा कैगुंबा थौदोंग थुयैदा मफम दु चतबा अदुना सिगी महिसिना निंगासी अखोइना तोंगा तोंमनि कोइ हिस्टोरिकल बैकग्राउंड मफम सिंद चलगा राइटर्स स्टडी टूर हाइना चचेरिबसी Kwathagi khunda salakanda Kwathagi leidiba khunja sing awaba Lakhipur chal Lakhipur awaba Bangladesh salaga Myanmar salaga Tripura salaga makoi leidima pham di awana gi pau ji haktheng na chatba se jigi saru ama oina lakpa patriotic writers forum manipur na Tripura gi labsamura di bada daka bari haiba meitegi khulani se khanadana changnatadana leiraba matamda forum gi ngasi president oibiri bojak Norbang Khambalwang masama yawnai seu mawati lengsimbiri masama yawna koi mi nipana sabati mama chatlaga Tripura da aikoi football tournament chille masi oi thokta bane na khanbi gano patriotic writers for writers organization association namana karamaina football tournament chille bano haibese achoba question namane koi ball manga tro leira pura chale aduga tournament chille khudai kunmuk leire players jing do loiraga lengwan na hale lengwan nan be thoram je makoina changna de hariba khullan si mayai da leiba community hall amada pangthoga makoi ma sense lengwanara kandadi ekoi saunaba nungsinadabagi mari do khudakta thadalaga koina silida football tournament do natti tournament loirakpagi amadi hauramdagi khud soknaraga football kaurba hauramdagi mikup ani do launa nabagi damakta sakhiba khongchet amakhakne adui targadi football lovers sing aibase football sanaroi sing
फुटबॉल के रेफरी ओइबसिंग नत्रगना फुटबॉल के कोर्स ओइबसिंग दो अतु खक्तन नत्ते अखोई राइटर्स हाइबसे मियंग सानबा अमदि अखोइना उद मीना पब्लिक अमना नॉर्मल पीपल अमना उबंगमदबा विजन नदो अखोई राइटर्स सिंचना हान एडवांस ओइना उबा मसे पेट्रियोटिक राइटर्स फोरम मणिपुर के दुगंबा वाखलोन अम खक्तनि मांगद लेबिसि अदुना पेट्रियोटिक राइटर्स फोरम मणिपुरना हंदकी हौखिबा कोविड-19 यामना वारबसे थेंग मरग अदुदा यामना नुंगाइबा मिकुम सु फंखे मदुदी फोरम मसे यामना सीनियर मेंबर सहीदा नहा ओइजरगसु अखोई फोरम की ओइनादि यामना सीनियर मेंबर मोइबिरिबा ngasimaksu lengchinbiri yamba ke wahengbam lengchinbiri masamak haiba tare sahi sangaba sahi ani ahum se cancer haiba tamthirba na basika sagona dana hingaba sire haidana yumda leiruraba hospital dagi putharakpada hingna pura roina khaluraba yamba makhak hingna purakhiba madusu yama phibam songna purakhiba yamba makhakna mage anaba hangba chapase करी नहंगी लारिक इयो इसै इबियो तमो रेडियो दे तमो की इसै फजा फजा लेखरे मखा तन इबियो न हाइदना नमदना अखोना करी हाइगनी तकपदगे हाइबा तारे मखुन इबंगम निक निक लावरबे यामदना तमना लारिक एकतना लारिक मपुंग फादना आई अमदे कैंसर हाइबा लारिक अमा कोविड-19 यामना चीरबा लुरबा तंजाम द फोंबिरक्तना लारिक ओइन ओइबिरक्तना ngasiदी मियांगी मरक्ता तिनबिरबा yamba ke wahengbam phambak thaksidagi kai khon ucheri aina ngachi tamu ke wahengbam bui kai khon uchei haidana akhana na haijeribi maramdi kari gino aiman thongna khak changi haiben tamu de ibegi thongna leitre sangthaba akhona ngang oringa da tamona casual announce oringa matam 1996 7 ni matam da sema yamem tombi sina chingba kaya siga sema toke sori maya amsigi matung koi ina dana sayeng matang paba phangjaradi na chenjaramba rakesh to natrang na maira do natrang lenin do natrang okendro do ai khoi na haina kana tamo bum sayeng yu wari yu matam da radio da lenga da sayeng tharo warin cha palo hairam badu tamu sin na ro matam di pura angang on gi badu ngasi mirakta tin da ba yaroi haidana khoi na kan na haijadana to badu ngasi di tamo pharaktana miyam mar tin biraktana chobo larik ama ibirapa publish to birapa simak yam nungai Patriotic Writers Forum Manipur na yam nungai jaba singi manungda handak forum gi founder member am soibiba duga yamna young moi ba haiba tare ngasi mangna executive member rebi ba gi now lenin khuman cha da sahi sigi Sahitya Academy na piba yuba puraskar award 2021 hai jaba tare masigi announce to bidana masi low na ba chana na ba sem sam lai biri ba simak Patriotic Writers Forum Manipur yamna chauthok chaningai ni forum gi publication पुथोक सकिबा चैप्टर बे सिंगपुन हारिबा मोइरांगथेम राज्य ने इबा लारिक असि 2011 दा फोंग लारिक असि दा साहित्य अकादमी अवार्ड फंखरबा मतुंग फोरम गी मनुंग दा अवार्ड फंगपा सिंगी मंग अहम सुबने हाइजबा तारे लेंस मसिगी मरकता प्रोफेसर ज्योतिचंद्र सनसम माग साहित्य अकादमी अवार्ड फंखि तौदु मानो फंखिबा लाइतुदे पेट्रियोटिक राइटर्स फोरम मणिपुर फोंगबा ओइखिदे अदुबो फोरम गी मेंबर सिंग मनुंग दा अकादमी अवार्ड फंगबदि मि मंगानी ओजा रघुलै सांगथेम Aja Jodhachandra Sanasam Sagolsem Indra Kumar Loinana Moirangthem Rajan Amadegi now Lenin Kumancha Hena Nungariba Amana Maruf Okendro Kundongbam Patriotic Writers Forum Manipur published secretary Biriba Maruba Sisho Saitagi Lam the Chen Chong Pasi Kunena Chong Pasigi Mahiwina Handak Apagi Katsingi Saita Seba Samiti Pibe Wam Supang Birak Pasima Yamna Kaikun Uche Masidi Forum Manunda now Saros Khan MK Saros Khan naito moine yawbani metei pangan sing manungda lari kamai ene kamai toni khangjing adigi forum de chen chong la pai naw sisu magi yamna mai papi khungjing changsin birakpa yam nungai ji naha jingi platform dagi mahi sab cha ba dumane sigi manung sideni ai maruf ke thoksom tension biri lari e biraktana ai maruf pratap lari e biraktana naha kyama Patriotic Writers Forum da thopirak pasya koni am chauthok chaningai oiba dugma mikup amani ngasigi foundation dia bisam nungai ba akhoi ibe sei ga je music je concert ka to nem nungai na pangthok pa yawa thorom am khani mapok kumon chi adubo forum gi sahi amani si amna swan bai ngasai panje ke do han kya mo ja Indra Kumar na han kre pabung na han chakre mathang jodha chakre mathang jaragu chakre mathang chakre da forum gi ne haidan le hori se ai pabung ya skun khaira kon ma belenchin biri oja ngathem rabai chandra kari phibam da lairi yamna ruba phibam ne handakki yamna imoinu numitai na numidang message samak tai pabung ngasi aba numiste yam tang kang khat piro haidan
पाबुंगदुना इमागी फोन हाइबोय तबे तौरग ऑडियो खक थारखी कोइना ग्रुप त थाई ऑडियो दु अथोना नुंगसिगरबा हाइबा तारे कोइना चमिनखिबा सांगबा खोंचट के आमगी वारी के दो तेन खरबा मोबाइल की ऑडियो क्लिप अमदुदा यामना थमोय सोखी कोइ कपनखी ऑडियो दु ताबदा पाबुंग राबै चंद्र अमतंग कंखपिराबा अजा चंद्र कंखपिरकपा अजा सोबाम तोंबा फोरंगी अहलमन सिंगसे लैछलक्तबा हाइतारे हाइदि तेन खरबा चै खोंज अहन सिंगसे सुम चटखिबसे अदुना अजा खंबा यामना साना पुनसिबिख्यो कोइगी मांगद लेंसिबिरबा पाबुंग या स्कूल यामना पाखले कोइ हुजि कैगनो अहन सिंग कोइ नातगी सुम लापथोखिबसे अदुना मसाबसे कोइना ngasi mapok monuments dagi wasama lawjari madudi koigi ahlaman singse amtang hana dona cha sing sikona khon bidana kabulamjik lamtak piu haibasi makhak ngasi mapok monda yaubiriba mangdalang sinbiriba patriotic writers forum manipur gi member khaktanate mangdalang sinbiriba ahlaman renal electronic media is now singna amtang madugi ai forum tang pibiram haiba wafam se thamjake aroibu oina patriotic writers forum manipur gi maike dagi ngasi mapok mongi याइफा पाउजल में पिजरी मदुदी लाखलिबा फेब्रुआरी की चैचट कुनगतरे रसी बांग्लादेश के पायोनियर राइटर अजा ए.के. सेराम की मां की सही हुमरा सुबा मको कमन थोरम ने पेट्रियोटिक राइटर्स फोरम मणिपुर दसु इनवाइट तोबी हाइबा थोरम सि यावबिनबा दबो मणिपुर के जनरल इलेक्शन नमक ताबसिन मरम मोइरगा कोइ यावबा ngam तौबतबु कोइ सेमावती प्रेसिडेंट कोइ तानाजरी कोइ इनफॉर्मेल ओइना तानाजबनी फॉर्मली अखोई नोटिस में थोचगदोरी अदुबो फाउंडेशन डे सिगी खुदोंग चाब लौरग मैम अनाउंस तौजरी मदुदी अप्रैल की तांग अनि से चैराव नमित ताई अदुना ओजा ए.के. सेराम की मागी बर्थ एनिवर्सरी सही हुमद्रा सुबगे एनिवर्सरी से बांग्लादेश की सिलेट अदुगा भानुगास अदुगा ढाका न चिंग मफम द खोई पांगथोंनबा थोरांग तौजबनी इंटरनेशनल सेमिनार अमख अदुना हाइरिबा सेमिनार असिना बांग्लादेश की लैरिबा लिटरेरी वर्क तौरिबा ओजा ए.के. सेराम अमदि माइ मतुंग द थोरैबा राइटर्स सिंसिगी ओइबा यामना कंपाइलेशन अमख सेमिनार्स त पुथोंनबा कोइ थोरांग तौजबनी मणिपुर यूनिवर्सिटी दगी तोंगा तोंगानबा ओजा सिंग रिसर्च स्कॉलर सिंग अदुगा अते अते मणिपुरी डिपार्टमेंट की ओजा सिंग यावना कोइ थोरम से पांगथोकसिरा हाइबगी तानाजबा लैजबनी कैगुंबदा हाइरिबा सेमिनार इंटरनेशनल सेमिनार्स त सो याबिनिंगबा लैरगसु कोई कोऑपरेशन पीबियु कोई फॉर्मल नोटिस में थोड़ा कांदमदा कोई पुनः कोऑपरेट तोबियु है वफम से थमजगे मसिगी मरुय मरमदी इंडो बांग्ला अनि की मरकत लेरिबा कोई के लिटरेरी ओइबा एक्सचेंज सेमिनार्स ने मा चोबा मा पुरकने हैन खंजबने टेंशन जगे पेट्रियोटिक राइटर्स फॉर मणिपुर की लाकदब थबक थरम सिंगदा कोई फोरम की तोंगानबा फल लेजते कोई ngasi मैडम पेट्रोन मेंबर इलेक्शन बे मैडम हेमावती कोई मतम मतम की थरम दगे कोई नंजबा अदगे कोई पेट्रोल मेंबर सार दिलीप सार मनाउतोन मादी इलेक्शन याम चिंजनगीबा सुमाइन लेदना कोई पेट्रियोटिक राइटर्स फॉर मणिपुर के पेट्रोल मेंबर सिंग सिगी यामना थमोय सेंगबा मतौसिन मरम ओरगा फोरम से कोई हिंजरीबनी मतम मतंगी फोरम की कंट्रीब्यूशन तौरपदा मतेंग पांगबिरकपा तोंगान तोंगान बा लिटरेरी ऑर्गेनाइजेशन सिंग सुदुम पांगबिरकपा याव थोरम थोरम की वन पुनमक अइना तौबिमन खंगु उच्चरी अदना मसिगी थोरम मसिसु हेना माइ पांग फोनबदा चौबा थोदांग लौबिरैबा कोई मैम पुनमक इकाय खुन उच्चरी इकाय खुन उत्पसिगी मनुंग चना अइना इनाव अनि खक हाइजब तारे स्पेशल इन थागचनी मरमदी पेट्रियोटिक राइटर्स फोरम मणिपुर के हान हान बा पब्लिकेशन हाइब तारे साहित्य अकादमी अवार्ड फंगखिबा लारिगसि कवर तो आर्ट तो खिरसे इनाव माइकेल कोंथौ जमने मांगदलें सिबिरी महाना आर्ट तो बिमने अदुगी मतुंगदा अकादमी अवार्ड फंगखरब मतुंग तोंगा तोंगा बा लारि क्यामा पेट्रियोटिक राइटर्स फोरम की लाइक आर्ट तो बिबने एखोन अमफावा स्टेज तक को खलगा ऑनर तो तंजा फंगजदे अदो ngasisinamo atopa साथौलु की प्रेसिडेंट सोइबा एनाउ तोंग्रम अमरजित फोरम की यामना तोंगा पब्लिकेशन क्याम लारि कोन हेक हाइबदा जेलजु तौबिरकबा अदुगुंबा महा मसामक पेंटर ओइरिबा अनाइनावनि सा ngasi tramari suba foundation days the specially mako ni da so kai honor to bai tanjam ख लोकजगदबनी इनावने मलेंसन बिरि हैना इकाय कोन उच्चरे रोइबदा ngasi अखोइना फेलिसिटेट तो बिके तबे अवार्ड पुनमा पुनम पुजो मकने इकाय कोन उच्चरे पुनम पुखरम जरे थैंक यू यामन वाइजे सांगलबा फोरम सिगे तोंगा बा एक्टिविटी क्या दुगा राइटर खोंसट दुगा तोंगा बा जर्नी सिंगदा हेना माइ पालक लरना दुगुमलबा एना मरिसो फोरम थंबेके फोरम सिगे जनरल सेक्रेटरी यामन गेस्ट नोरे
Ngasigi pangtok sa iba taraga marirak subo forum asigi mapok montorong gi manung sanna leri phongba lorna lubloy sing tunga ba manapang berapa tunga ba awar phong berapa sing kuna tarang ba lorna kuna puni to sab bi thorom sing usi makata mak lokhat sagai ahan bagena oza damodor laisong oza ne biba leri ani kak asigi thong gi manung sanna koi phong jagadori random thoughts poetry oza ahmada oza damodor laisong asigi phapata lekha pirakani ahan bagi oza ne biba lyric random thoughts poetry saving lyric ni asigi thorom asigi chief guest president lorna guest of honor humakna ahan bagi na lyric random thoughts puntok pigani right puntok pigani random thoughts poetry oza damodor laisong tanda ozagi ani subo lyric bouquet the bouquet ozagi ani subo lyric ni oh buku bigani ya damodor laisong ni subo lyric Sibges president guest of honor adamak lengkran lebih dapat singzari ohum suba lyric ahing se numit tare ne short story oza hidam dolen oza se live member dam dolen oza se live member asam ki ingkumja lisingani tara tarukta khoi laikhitraba oza ragul sang them ki makada total writers forum asam akoina oza ri makada likhatsagi bani dorana oza hidam dolena asawa thadang lobiki oza sing ngarang lyric asi phomba lorana asigi mapok mong gi thoram asi yawina ba oza lapiki bani oza gi lyric short story sig baming ahing se numit tare ne tomba member kya asam ki manungda hozai dale bi ba tomba member kya na sab yabili bani tomba ko bigani oza hidam dolen gi ahing se thoram asi gi singles madam kati Dr. Keti Tamana ahan bagi lyric tuga ani supre tuga phong le habtu tan haibigan ahan bagi kai kum nazaliba mingna honga charabada damodor laisram na iba random thought chai balari kasi miya mamangda phongdok sari ani subagi damodor laisram na ibiba the bouquet hariba lyric asisu ekoi ni suboi na mayamda phongdokchari mathangda ikai kunajariba hidam dolen na ibiba ahing se numit tare ne haina mingthonba asigumba lyric asisu ngasigi function asiga mari lenana miyam mamangda phongdokchari makataba ahan bagi lyric sibi kibi ibi ke ba oza damodor laisam ki punging the power tetak powaro kertan thambigani oza election bigani ngasigi function ngasigi may tangbanda lamjin beriba president chief guest of honor kai kumnu chari aruga function nasidai da din beriba oja sing marok mapang chini nau mayam puna makpusu ai ikai kumna bo chari ai thodongna haising basunati iba haising basunati ngang ba haising basu kai imtan dasade phongwa gi tanja amakhak ta aingonda wahaya mani dang hongdok piu ina hai ado haijege ai apau writer sunate ai basunate ko ai gi sinpham de oja oina goti deida wala oja oina laijabani ibadi pamjai iba pamjaru bisigi matungena aina service tong na sum khara khara ijagi bani sum khochin jagi ni sai lisang ase sum khochin dana isindana lai phom khot bagi waga gai thodongna yamne henjina khalu balite adum dairi de khara ade exercise puk de khara khamai to sum khongjilano thamjagi bani
2011 dagi service dagi retire or matung dagi aina coaching ba aina isin gi ba scraps mayam do formally when tham gi na ta bani na sum khara jikta da khara mantho ga khara puthora ga sum phongja bagi wani ado phongja ba sa dai da ai simpam juna so werbana ka no khangdai ingraji dai ibdu ai pamjai इंग्राजी लोन फों फोंगदबा क्या इंग्राजी इजे हईसिंगना इजब जानते लानग्रब जाने इदनबो इंग्राजी राइटर इब अदुमाय तौनदबो इब ngमगद्रो ngमोय ngमदे लालसु लानब इनिंगबनिना थिंदुना कनमनगिबदगी इगिबगी वातनी अदो Poning tinduna lamjeng bigi waniko ay aning bedu khara ngai gano tok je bigi wadani ay matung do jo ingraji si phong ko ba ani umju leidi khujik ju adum phong ai ado hai sing dana kano to gunati ai sing se mai do mayam na yeng bi wa soi ngam ju ma si ju ba soi na yaw ngani yaw do yaw ro ani nga leite khoi ki mal man tho ga Pabiyo sabiyo ebido adugum bagi mo ai mayam punong ko isumna tenggai kuram jari asik toronggi menungsana ko dari pongki ba za amagi za damro la sangi ba ko long tambi kre ahing se numit tare ni hana story asik lagi bili ba za hidam dole za lektor bekani Ahan magdada ngasigi taraga marirak suba Patriotic Writers Forum Imphal ki mapokumola chita thoram masigi oina President Chief Guest Committee Guest of Honor and Election Biriba Sangai Raba Oja Singh Mathangda ngasigi thoram masida lengbirak leba Koigi Oja Singh punam uchu ahanu muktada ai kai khunda bochari ai ki lairi wari macha ki lairi ahin se numit tare ne hariba wari macha asi phungna ba Patriotic Writers Forum da Patriotic Writers Forum ki secretary obiriba Oja koigi Rakesh Nauremba tana jabda mana ayaba bibiduna koigi ngasi ki thoram masida phongba ki khudong jaba ma bibi bidama ai ki makai dagi forum bu thagat ba phongdok jari lari ai ki wari macha ki lari gasida yawri ba wari macha sin ngasi matam kharam mamang kharangal lingai da ikibana Matam siga kitang kaki kanba si port ki mamal khang gumba natraga lam ki mamal gumba kitang hongdo hojin lawr po yawri adu gumba chana taba khudong kitang yaw adu bo aina matam kuina mamang da ikhiba oraga su aina hongdo ningu badagi aina ai ki thamoi da simadi phongja ke hajin je tana aina phongja khibani aduga wari macha sida yawri ba koi ahing chenumi tare ne Aru kana gum khran hangbirak yawe wari macha sigi magi meaning si kari no ahing sibu kamai tawna numit aga doi no haitna hangbirak yawe adu machi leiriba kano si khoi surface meaning magdadi oidre khoina deep meaning da leibani sidi khoina pabiraga phajabra phajadabra habitu khoi pabiri singna magul lebi gani haina ina thajaje adu aigi Lairigasi forward ibinaba hajaru pada harau ni abiraki ba Oja Sarachandra Longjamba amadi aigi makhum lairiki cover design taunana ba aina khana jaba matam da khagi Rakesh Nauremna habirei khagi now Michael mahakna khagi cover design chi chahonji haina tarbit haina habirak badagi Tana jarba matungda koigi now Michael ga mangonda
ai cover design se tahun jabani adu yamna ai yamna nungai jaba haitare ai ga mahaga si hana ai formally saksu na jaba sunati khangena jaba sunati ngasi phak sak poinati ai ngasi khatama ai una jabani amamanda ai di Guwahati da lai jabani na telephone da tung wai sanaraga karo tau jabani adu lai si cover design se yek ngai mamanda aina mangonda aina samaina yek biu haibunate mana ai hagi wari macha si par matungda mana haibire wari macha si ahan ma pa matam dam ha si loksan bangam te hai ade ani rak su pa matam da su ma si clear oi bakitam wat pa adu mai tok na ahum lak mai rak par ka dam mangonda idea ma lak padegi ai ki cover ki design se o siura kadi aina cover wari de yauri de yauri ba picture se si mai na ye gadi magi representation do se ngamgani haidina mahana yekbi thabirak pani aina han phangjaba matam da picture se ai satisfied ojaba se daina kitang aham yi matam da khage kitang horror type da kitang chang badong na uba kanu angang da natraga na kana makrana makhum ki cover design che kitang ki bagim ba hek yeng ba ki bagim mo ugadra kai na ka hek khalu ba khar yawe chum tanna ja atuka koi tanna jare koi Michael tanna jare adu tanna jare mutam da hai report che sum mai so sum khanra kai sum dieng kan da sum ai ki idea do mapung phana phungdo pangame aduga post da yamna kiningai su poidre hojik lei ba khoi ki wari sina puri ba phram che khoi ki hojik ki picture sina mapung phana phongdo pangam le haiduna aina su thawai yauna ai gi site gi amuka su ai gi now Michael bu ai gi thamoi sena ai amuka chu ai thagat phongdo chari ar mayam ai gi wari se sum ate su pa bi raka mayam na magul lepi gani haini haijar ka masin jaraka asigi Patriotic Writers Forum Manipur gi asig mapungkuman thorom asigi manung sana lup asigi ko members na hokiba last 1 year sida tuan ba thabak thorom kya da award phangbirak pa lorana mixed program singo adam amukhana ahan moktada hana former president oibiramba pabung Dr. Yaskul Khorakpam awardee honorary doctorate award 2021 presented by Commonwealth Vocational University Kingdom of Tonga doctorate ki dagubo degree bibirakibani Pabung Yaskul Khorakpam hojikna Dr. Yaskul Khorakpam asik pharmacy suges madam Dr. Khetri Tama Upadhyaksa Imanis Jila Parishad Madam Ikai Khone Bigani Lalu Anis Subda se Sobita Mongzam Indian Glory Award 2021 Vice President Patriotic Writers Forum Manipur Indian Glory Award pambirakhiban oba kurigani lubasigi saupa thokai kada su samuya biriban Om Subada se Dr. Atopam Umabati Dr. B.R. Ambedkar International Award 2021 Dalit Sahitya Academy New Delhi na bibilakhiwi ise Dr. Atopam Umabati Dalit Sahitya Academy Nepal na bibilakhiba Dr. B.R. Ambedkar International Award
masih President Oibiriba Honorable Kambulwang itu kira-kira. Mari Subda Madam Mutum Ramani. Madam Mutum Ramani. IPAC Literary Award 2020-21 Priyo Sakhi Ningsing Saitya Mana 2021 Lorana Kumdam Mana 2021 Sumna Tombram Amarjit Satoluke member Lorana painter na Ewana Silobigan. Mga Subda Oza Thaudam Rohini Kumar Manipur government ki school pagadan si mission ki makhada tuan ba thabak thorom kya da sarug yabi ba dorana inspecting officer amoina asoba thodang lobda Impal East ki deputy commissioner government of Manipur na Satkhiba Republic Day ki thorom da koi ka kana bo pirapani Oza Thaudam Rohini Kumar Makatana ozana hena tuan ba afaba tabak torom kya sigidabak barana mayuro sigidabak tuan ba tabak torom kya to birakani habi se pataz tamzari tanda se KC kita like member Patriots for Manipur International Young Star Award 2021 Dalit Sahitya Academy Nepal na pipirakhibi International Young Star Award 2021 KC kita. Patriots for Manipur Haudorakpada hena sobat hodang lorkiba ngasi bangso dibak saruk yabiriba Yamba Okendro Kundombam Singhu Murang Laima Kabirdas Mana 2021 Saita Seva Samiti Kaksingna Singhu Murang Laima Kabirdas Mana 2021 Bibirakiba Yamba Okendro Kundombam Makatana koridor ki hena tuan-tuan ba tom ka ibi duna Loitria Madam Wehengbong Hemawati patron member Patriots for Manipur Madam untuk pirakani makatama award se adamang ikai ekonomi pikani ay ginaw makakmayum saroskan Texam Kamini Kus Loidang Ningsing Koridor Mana 2021 Koridor Sandok Loop Wangzingna Ibirakhiba Mana Hanagi ex Publicity Secretary Hoseo Line Member Inau MK Saroskan Manipur Muslim Isnau Sigimat lagi yang naha koina Patriots for Manipur dan dari Bumi Kibani Matanda Yamba Lenin Kumansa Patriots for Manipur Haudorakpada tuan ba awawa duga Lupasi ngasi thagasi yawna bohnabada yamna warakhiba yamna tuan ba thabak toron kya honrakhiba adu ngasi di mai panglaba Manipur miyamna sakhan maikhanaraba adu lubama waijare Yuba Puraskar Award 2021 CIT Academy New Delhi na bibirakhiba Yuba Puraskar Award Punin togat piyong ahom kaba kombinasi yang naha oina Patriots for Manipur Haudorakpada mamangda ay yamba restaurant na haikiba ngasi kari mathen sagani hayeng na kari sagani adu makhangda na yamna wana ngasi thak si pawada office pawa leitaba matamda
amagidana kharnam amada kharnam yamna wana honrakhiba da ngasidi yamna mai pakpa miduga miyamna hena khangnaba lupama sidi oirakibani lupasigi hojur general secretary togai pubiriba yamba Rakesh Naurem Indo Bangla International Friendship Award 2021 World Book of Star Record pibira khiba yamba lection birakani Bangladesh ki sana tampa haina bingthon ba film ma photopada yamna sobat hoda lo khiba lorani impact film production Manipur ki producer Bangladesh amasung Manipur ani ki marakta bridge amaka samgiba lorana Bangladesh ta tuan ba cultural program kya dusingro sabbi khiba aduga writer tour kya tuan ba sabbi khiba sobat hoda lo bi khiba madu siduda award se pibira khibani lection bigani Makatana mamangda kogi phongzakiba lyrics sing adugi cover designer anika koina puni to sabi tara madugi tanjalo kan sage Tombram Amarjit book cover designer Random Thoughts amasung booki written by Damodar Laisron Haiba Lairik Aniski Oza Damodar Laisron su leka pirakani Lairik Aniski cover design topic khibani barana sathau loki members su oibiriba painter su oibiri Oza Damodar Laisron bi Lairik Anigi cover design topic bani adumak Ozana bibina bani lyrics ki hai ye bada micro wazariba hajabatare handak beyond blast hana short film habatare documentary film da tunga ba hojik pawada India gi manungi barana India gi wangmada nomination torolaba or selection torolaba Paurabi bomb blast thengana kiba Konthosam Michael Maitai Oma kwa kubigani young painter ahing se numit tare ni ana inthon ba leli kasigi cover design to bikibani Oza Dr. Hidam Dolen Oza sa kapirakani hoji mak koigi tau Konthosam Michael Maitai gi beyond blast haidana masabatna thengana therakiba Paurabi bomb blast da masabatna Putuk sabah hai batare tuka hariba short film lorana documentary film asi hoji selection lorana nomination kya tawduna hoji ko gi yamna maming leiriba adugumba film mo wari bani yamna na wariba painter ni canvas kya yembi kraba lorana syllabus na masagi tunga ba thabak thromi wangmada forum asigi lyrics sing cover design topic hibani Matangi thoramda nasigi thoramasigi guest of honor gi horol thabigani Madam Wahibam Hemawati patron member Patriotic Writers Forum Manipur Ahanba magtada aina lamdam siku kondirba ishordo kurumjari ngasi tara mari rakshuba Patriotic Writers Forum gi mabok kumon thauram asigi mayai tangbanda lingshin biriba chief guest mingoina panjarabada Ketritama Upadhyaksha Imphal East Jila Parishad amadi President gi phampham langda lingshin biriba Nawaibam Khambaluang President Patriotic Writers Forum anibu aina ahamla maktada ikai kumnaba uchari loinena mangda lingshin biriba thauram asibu mapung phan bidabigadamakta thoithok hendokna matik magun leiraba saknairaba aiba aibi sing loinena print media gi
miyoi punamak pusu aina ikai kunaba jari. Ngasi Patriotic Writers Forum gi mapo kumon thoram asigi magi marumam khoi mapung oiba Patriotic Writers Forum gi haurakpham magi life history haiba tare mapung phaba magi chatnabi mana taurakhiba pangthoklakhiba samna haibada miyoi ba ama pokpadagi sahi tara mari shuba phawbagi mapung oiba thoram kaya pangthokhiba pumnamak keynote address pibikhiba Secretary Rakesh Nauremna mapung phana marikchumna miyamda paudambikre yamna nungshi asigumba mapok kumon ama lakpasida hoigi inau Rakesh na lushingbiduna laikhidraba hoigi forum asibu lushingbiramba lamtakbiramba laikhidraba miyoi kaya amaki maphamda khoina ikai khunaba utkiba yamna pungning nungshi khalubada miyoi ba haiba ase ngasi leirisi hayeng kari oidoino khangmangamde aikhoi su ngasi mangda lepliba phammiba putambak ase horen kari tawdorino haiba se khangmangamde yamna nushiba miyoi bagi mapokni adubu aikoina miyoi ba ama oina poklabadi ai ama leihori haiba se sigi contribution kharadang orabasu haibadi khungkul kharadang orabasu thamba haiba se akoi miyoi boki khoi tangai phadraba tawthom thokpani haina khanjani adubu hauji khoi saknai raba ai bi ngasi lairi kaya amasu phongbi khre yamna nungai jai asiguba lairi mayam asida sai ibirami ba thanamli ba khoi pomna ba ase tungi mirona pajara kanda o asigumba asi leirambore hana mim mapok mamangai da karmaina palami karmaina taurami haiba ase lairi ta thanam bataragadi soidana tungi mi horona horokliba angang naharol sina khangbangam gadoribani aduna lairi haibasina punna magi khoi mahai roisang khoi tammiba sadra naharol punna magi shuoina mahai khoi pukai langai aba haibado oidoribani aduna ai bisina ibiram dragadi ai khoi lairi yaw dragadi karmaina khoina sadra naharol jingsida lamjing lamtakani aduna punna chi ai khoi di yenga kanda yamna khoina aina haijaning badi haujing matangi inkhalakliba naharol sinsigi thogalon bebhar se si su khitang khoi kai haini makhoi si mingau thagau da oraga su haidi nupi masa amana magi mabung bumina bada ai iyamba he haibagumba sumai tawdana khoi mingau bose kitang onaba khoi poiba ipa ima da su khoi kari haini hojiki sanal saukhatle haigadra western gi haigadra mongda khoi ima ipa haibase amata haina dreba hojikse adana khoina tungda horoliba na harol singsi karamai tawdana khoina moi thogalom bebhar se ithak thongba ahalaman magi mapu mabelda karamna wangang gadagi haibase lairi koina butam hanningi aidi huji khoigi syllabus abawa hapsal hanningi aduga ai khoina khoi batam amada khoi maitei society haiba tare sina karmai tawdana khoi yum palakpagi haibadi hojik matamda society hujiki modern society sida satnariba hongna lojer imungi yumbal gaibal leiriba mayamse matam amada kamaina lelami haibasigi difference do khanganingi haba haibadi aikhoi si khoi mamangai ga hojiki ga kai modern sigi marakta laiba miyoi oina tawre khoise matam amada aikoina jak thongba matamda khoi unana kobila manana charuna yangnaga jak thongba ahlamangi jak thangdokba matamda wai phajana tethoga samuk amada thangatana phita thadana sanana kuptana yom chumna tawropase hujik matami angangsi uba phangdreba hojikti dining table da thangdoga jamasna khara cha mana khara cha koka khasa sumai tawna leinareba aduna thaina haibase yakana thaina sunati akoina thengnarapa haibase adu 1960s gi adhai duduneba adada sadara mi myamse koi amai tawdana hal kari yum mama palakpa matamda phau kamaina surei wai kamaina tere teirei matamda sadara mi myamse hujiki na harol side atta uba phangdreba adana makoina tangai phadragadi forum haina lei basmaina koi film forum na su
ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖ ꯑꯃ ꯄꯤꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯤ ꯇꯧꯔꯤꯕ ꯆꯠꯅꯕꯤꯁꯦ ꯍꯥꯟꯅꯒꯤ ꯆꯠꯅꯔꯝꯕ ꯃꯃꯥꯡꯒꯤ ꯆꯠꯅꯕꯤꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤꯁꯤꯒ ꯈꯦꯠꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕꯗꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯏꯕꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯄꯤꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯅꯕ ꯑꯩꯈꯣꯏ ꯃꯁꯥꯁꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯐꯅ ꯂꯩꯕꯇ ꯅꯠꯇꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯥꯏꯟꯗ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯅꯅꯕ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯐꯕ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ kaya ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄꯤꯌꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯟꯅꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯑꯁꯥ ꯇꯧꯖꯩ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯐꯖꯔꯕ ꯂꯥꯏꯔꯤꯛ kaya ꯐꯣꯡꯕꯤꯗꯨꯅ ꯐꯖꯔꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯋꯥꯔꯦꯡ ꯂꯥꯏꯔꯤꯛ ꯀꯥꯟꯅꯔꯕ ꯃꯌꯥꯝ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯇꯧꯖꯩ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯦꯋꯥꯔꯗ ꯐꯪꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ forum asigi patron member OBDP Madam Wayang Hemabati Devi makataba ngasigi forum asigi CPS role thapigani Madam Dr. Khetri Tama Upadhyakshya Balis Jilam Parishad ngasigi Patriotic Writers Forum Manipur gi taraga marirak suba Foundation Day gi thorum asida mangdaleng simbiriba ngasigi thorum asigi preside tawbiriba ekoi khwaina ikai kunazariba mingoina hangatchabada Siri Nauroibam Kambalwang President Patriotic Writers Forum ahan mamakada ikok nonai kai kunubuchari loina nangasigi thorum asigi guest of honor oina langsin biribe ikai kumnazari be mingoina hangatcharabada Wahengbam Hemabati Devi patron member Patriotic Writers Forum Manipur ikok nonai kai kunubuchari loina na ngasigi sigumlaba taraga marirak suba foundation day gi thorum asida tongan ba lamda lairik kaya ama ibidana miyam da phongdok pikraba adugumba lairik asibu ibiri ba writers sing pumnamak loinana ngasigi thorum asigi maru oiba felicitation gi award kaya ama oibikiba aigi nungchijaraba ahlamal marup mapang amadi chilenau pumnamak loinana invited sing aduga mangdalang sinbiriba ai butakpi tambiba ngamba pumnamak ai ikok nonai kai kunabuchari ngasi si yam nungaiba duguma numit amakhakni ai ginau Rakesh na dumba keynote address piba matamda takpikibaduni aikhoi samaj ama manglomda pukhatnaba honaba matamda tongan ba hiram kayada tongan ba mana hainaba mana pamjaba mayam ama aikoi manglomda pukhatnaba honabada chauba daita larik ibana larik irakpa lila haiba kayaman lilaroi oirakpa cinema kumba aduguma film singi dugumba tongan ba role kayama laurakpa drama gi role laurakpa politician gi role laurakpa oza gi role laurakpa makal kaya gi dugumlaba aikoi henna samasibu manglomda pukhatnaba honaba matamda chauba daita launarakpa sing adugi manungda khwaidagi aikoi maru oiba se aikoi gi lyric sine lyric asi yaudaba matamda chumnagi lyric haibadu nataba iba paba haibadu nataba aikoi gi samasibu manglomda pukhatnaba honanabagi machak amadi maral aduga tonganba ideology mayam ama tongan ba madugi class outlook mayam ama tongan ba chana kanglon mayam ama tongan ba lambi kaya amagi dugumba param mayam ama yatnabagi horopham siri aikoi
chumnagi chin kaktana takpasi kakna yaraktabanina ngallingai matamdagi larik koina dugumba ekoi Mahabharat Ramayana loi ju larik koina adagi ekoi Christian singi Bible loina aduga musmal snaw singi damakta ju ekoi Quran loina smaina ai boina leira makanda ai badugi makha chatharak badane koina ngasigi samasibu manglom da chakatna na bkhona dai basi aduna Manipur gi ekoi tongan tongan ba writers mayam ama patriotic ki maramda koi I babu oiro natraga larik oina phongdok pi babu oiro phongdok ke na di khallaga phongdok pangam da writers mayam ama su lei Manipur da ko losal laga leiba lamjing binaba leitaba lamtak binaba leitaba adubu patriotic writers forum na hairiba phongdok ningi ba wakhalgi adugumba apamba kaya ama message piningi ba writers mayam sing dubu thidana madagi ekoi makoida suggestion mayam ma pidana forum sida pusan biraktana larik kaya ama phongdo an mangam base masisu achauba patriotic writers forum gi khona jamani haina inga sigi taramari suba foundation day sida ithamjaninge koi phongdok ningba wakhal da phaurak ba ethils mayam ama aiba amadi oining bagi apam badi leiba aduga madubu kamdongna kolomna tarakanda larik oina phongadagi haibasidi swaida koi chamamna ba pokpa ahobaga akonbaga mayai gasi ekoi kanana makok thangalaga kanaida mayai thangangadagi karaida maning thangangadagi haidana chamamna ba kaya do patriotic writers forum gi ahalaman mayam singdana takpiba adugi wari mayam soi koina haugiba mamangi foundation day da soi koina kaya ama takiba lei aduna tasengna larik se akoigi magi maming se da yam phajaba aduga manung sidai da paru gandana koigi mayam da interest leitaba larik su dum koi thengne adagi maming sidai da na koi kaya phaja fataba magi koi larik sigi maming haitare aduga manung dana yamna arthur senba madubu phajana ikoina parakanda nainarakanda di madugi tongan manungi wakhalol kaya ama soi koi phaurakba madu masu kaya ama koi aduna ekoi samasibu manglomda chingtam nungsiraknanaba adagi ekoi maselgi marakta self respect leiraknaba ekoina lan khiba amadi soi khiba kayada ekoi maselgi marakta madu sum thokchanabagi tanja piba sigumba ithils kaya ma phawan mangamba lairik kaya ma ekoi makha tana putoraktana Manipurda yamna peace amadi development amadi communal harmony she hena makha tana putokpa makak darkar oiri haibu wafam kharasi thamjabaga loinana patriotic writers forum gi taraga mairak su foundation day asida ekoi lengbirak liba punamakpo amukka nei koknona khoramjabaga loinana ai maikai dagi su sigumba foundation day asina lakwa matamda revolutionary greetings pijari thank you asige thorma pugi world tambigani pamung Noribum Khambalwang president patriotic writers forum Manipur pamung lintopiraka ngasigi yai faraba lai phongbagi jo hapchalliba aikogi maru oibati patriotic writer forum Manipur na sahi taramari mapung pharapagi foundation day ga mari leinana lai anisu phongbi khaba maru oina ngasigi dais da lingsin biriba mingoina panjarabata Khetri Tama Upa Idiksa Imphal East Jila Parisad Poina Hanba Maktada Kai Khunajab Galoina Luxury Mathangda Guest of Honor when Lingsin Biribi Wayan Hemavati Devi Patron Member Patriotic Director Forum Manipur Kusu Aina Kai Khunajab Galoina Luxury Loina na Ngasigi Thaumasita Saliba sahi sida award kaya phangbi graba award punmo pusoina forum gi maikai digi president lamoina kai khunna jabaga loina na nuai ba phungtok seri aduga loina na asin ba kaya hauju ji election gi su yak law matam ni suji ju oi daban mi sida baton phangre lembi reiba tongan ba Manipur gi mafam kaya dagi sai dagi mioi sing waja guru sing
पुनमुपुसु अइना काय खुमनजब लोइनना नोरुप फोंदोक्सरी लोइनना मीडिया की इसिलेनाउ सिंगनसु ngasigia sigumlaba tara marirak suba foundation di patriotic writer forum gi mapong namidasigi akopa pau kayasu phongbirkani haibagi thajabasu thamjari loinana ngasigia sigumlaba hol asigi ayaba bibiraktana patriotic writer forum na tara marirak suba foundation di pangthopangambagi adumlaba nungai aina mayam da bijari patriotic writer forum na hek link khalakpadagi ngasi phawbada sahi tara mari mapung pharaklaba masida forum masi ulun sibiba manipur gi amadi manipur gi wang degi ekoi gi isil inau sing isi sing aiba aibi sing na thauna leina patriotic writer forum da Sobat piduna mateng kaya pibiratna ngasi phawda miyang maphamda patriotic writer forum na thabak tawba ngambagi adumbagi thauna du miyang gi sajo miyang gi mateng ni haiba wafam jima thamjari loinana aina nungai jaribati ngasi gi mapok kumon ka mari leinana pangthok jariba thoram masida matik mayai leiraba lairik ani waja damudo laisamgi English ki sharing lai ani amaga miyam da khudon tambangamba amadi wari masagi lai amaga su ekoi miyam da hidam dolin ki ahing sen mitare ni have a short story adu waja damudo gi na poetry ani kha random thoughts da banket hailai ani kha miyam da phongdokpa ngamkhiba masima miyam gi mateng na patriotic writer forum na thongna leina lepal leitana ngasi phawbata lai kaya kanaro lai kaya phongduna lai wajani sigi sairing gi lai ani amadi wari masa gi lai asina Manipuri saite ki pukaida asawa mafam makandana tunglam chatki mironta kana ba amma lai horgani ai wafam si thamjari aina patriotic writer forum gi maikei degi amukka hanna thamjari bati tungi haurukliba naharol sing aiba aibi sing thopiro fajaraba sairing wari masa kaya ibiro maduna patriotic writer forum na madugi damakta thong launa hangi mana pinana busu akoi honajari aduga loina na tongan ba aibi singda patriotic writer forum na lepal laitana sahi khudingi mana piduna lai aduna aibi singna thauna laina tongan ba hiramda lairik kaya ibiraktana ngasi gi khunai sida tungi mironda kanaba kaya pidana afaba khunai ama wer kani haibi wakhallon duta aina forum gi president amani thamjari maraga sida aina akai secretary da hanan haijebani ngasi si yaragadi aigi laik amakha tarik 15 da phongdaba madu paton namaga lakiri basingda khaga yentho si haijebani madu paton du number namibra ngamibra yanthokra ai madu pau du mai khangma ngamjad huji ma invitation di pirakpa mali tarik 15 da marjing sana mahi gi sayoni haiba laigi wari de yumpham like amaka margin complex holda aseng ba margin na lady ba khubam haingang sing da leiba margin complex holda ai lai amaka phungje gani ling bi rei ba lingsin bi ba punamakna lai phongba sibu saruk ya biyo haiba wa phamsi thamjaraga aroi bo waina aina amuka hanna ya punamak ling bi rei punamak kai thuna jabal waina na nolu ba phongdok sari matang sai tension je lalba tarik taraga mangata forum di presiden pabung norong kambaluang ke dari pun di tormasi sodumak
lubrosing berana tuan-tuan ba aibasingna saru yabe na manik sinjari marzingi atau kumau batuk sekataba dari pom bagi ni masih thoram masih aroi ba takakato yosakre borok thanks bibigani enam arke ni mana live member the better forum manipur masih Patriotic Writers Forum की तरह मेरी सुबह मापो कमोनिया हमने लुंगा बने मिला सीधा सिग्गेस ने मिक्सिंग बिरीबा क्या नजर बा मिंगवेने पास जरा बरक केतरी तमा उपाध्यक्ष इम्फाल इसको आम मुक्तदा थकत बंदूक सरी सिलम मत हम काई तो बिदना थोड़ा मसी अभी बगी तमता मतंगदा फोरम की प्रेसिडेंट में बिरीबा नौरेमुन खंबलवा प्रेसिडेंट में लिसन बिबगी तमता थकत सब बंदूक सरी गेस ओपन when election biriba waja wahingum hemapati petrol member kosu silamu tam kaita pituna phomam na election ni biriba thaka chaka phom sari aduga khogi lubloi gi mingda dari phombi khiba waja ani kosu thaka chaka phom sari mathangda khogi tongan ba lubloi gi member sing award phombi da mayam kosu thaka chaka phom sari aduga kogi print media amadi electronic media gi mapam khudi makta yahun gi gadari bapuna mabusu ipa isa inaw simpuna busa thaka phom sari aduga ngasi mangda leksin deba thon masim mapum phan de da so tho tang lo bi ba puna mabusu kai kuna ba busa thaka phom sari aduga kogi press sibusu wai ba bi ba gita mukta thaka sari belum phom sari ngasih thoram masih loisin jare habagi oro tambigani presiden kono lesin biriba papung narabam kambaluang na ngasih thoram masih loisin le habagi ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯐꯥꯎꯟꯗꯦꯁꯟꯗꯤ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯟꯃꯨꯛꯄꯨ ꯊꯥꯒꯠꯆꯔꯤ